Online Manipuri YouTube channel asibu yengbiriba mayam pumnamakpu amukka hanna taramnu aksari ahanbada yamna maruiba paw ama update thamjage kidney animak mathau tawdro machanupa gi thawai di kanbiba apokpina pamhori kidney animak mathau tawdro machanupa gi thawai dadi kanbina ba apokpagi mamana pumnamakki minungsi tengbang adu tabu pamhori Thawal district ki tentha khunaudagi maibam Syam Kumar apokpa kunjo masagi chahi kunga humdoi khakta ngairiba naha asing asidi masagi kidney animak mathau tawba lepkibadagi phamungda yataraga ayo nahi challaga leire apokpi mamana masagi damakta kidney ama pinaba phirep lawrabasu kidney sinnabagi achangba senpham adu leitabadagi machagi anaba adu yenglaga leibakta tainaba natana upai leitana kapna lehuri kidney animak mathau tawba lepkhraba machagi thawai kannabagi damakta apokpi mama amasung imung manung na lamdam asigi puksel chawraba kayagi minung sigi thaujal adu tabu khawrang na ngairaga lehuri maibam Syam Kumar gi apokpa amasung apokpi chatna thokna thabuk suba nomba ngamdre Syam Kumar yum pandri machin manau marini mathakta mache amalai mayum pankhre Syam Kumar na yaimani mahaki makhada machal amaga manau nupa amaga leiri Syam Kumar na nongmagi afang basura nomlaga makhoi gi imung adu pubani makhoi gi ni haibada hojik leinari be yum pham machet adu natana khubam ama pakpa lam leitre ngasigi tha amoromgi mamangda Syam Kumar masangamdre haiduna rimsta pukhatlaga layengba da mahaki kidney animak mathau tawdre haibasi khanglakpani rimsta dialysis mangarak tawraba matung sija hospital da dialysis amuk sen tinglaga tawkhre madugi mathang Ras Medicity da PM Ayushman Bharat ki card sizinaraga dialysis amuk tawkhre asumna tha amarom asida dialysis taretlak tawkhre doctor gi advice matung inna kidney sinnabagi matam ngairaga leiri kidney su apokpi mama na piga dawri adubu luribadi kidney transplant tawbagi changdaba senpham adu leitabadagi imung manung pumna kapna anaba adu yenglaga lehuri Syam Kumar gi apokpi sanahal na hai isagi kidney animak mathau tawba lepkhre mama aina kidney amma piraga ichagi thawai kanba ngambra haibadu leibak yengani adubu luribadi kidney sinnabagi senpham adu puthokpa ngamdabadagi isa asi una mama aigi ithanungdagi satkhigadaure pukchel chawraba mayamgi khong paiduna haijari isagi thawai asi amuktang di kanbiyu laikai adugi club tentha khongbal development association gi president Premjit Akoijamna hai Syam Kumar asi laikai da mayamna nungsina abung haina kaunai mahak club ki thabuk tharom khudingmakta mang tharaga thabuk tawba nupa masani mahakna masada nungaitaba kaya leirabasu imungi chakhum mai muttanaba afang ba thabuk surga imung purambani mahaki ana layeng naba laikai gi club amasung imai bel mayamna ngamjaba senpham khainari lamdam asige puksel chawraba mayamna miyoi minungsi yenglaga Syam Kumar gi damakta angamba mateng pangbiyu imung asigi awaba asi mateng pangbiyu haina kapna apel tawki video si yenglibagi damakta mayam pumnamakpu amukka hanna thagachari anauba update ki damakta nuksibiduna channel asiba subscribe tawbiramu thank you so much.